ꯔꯣꯖꯔꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯂꯣꯜꯂꯒ ꯂꯩꯔꯅꯣ ꯆꯥꯛꯈꯣꯝ ꯑꯃꯃꯝ ꯏꯟꯕꯤꯒꯦ ꯂꯥꯛꯑꯣ ꯂꯤꯅ ꯀꯅꯥꯅꯣ ꯔꯣꯖꯔꯅ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯂꯨꯝꯃꯤꯕꯅꯦ ꯃꯌꯥ ꯍꯤꯒꯠꯀꯩ ꯑꯍꯨꯝꯗꯨ ꯊꯣꯔꯛꯏ ꯔꯣꯀꯤꯅ ꯏꯁꯦꯟ ꯀꯩꯅꯣ ꯏꯔꯤꯛꯅ ꯔꯣꯖꯔꯒꯤ ꯇꯨꯡꯂꯣꯝꯗꯩ ꯀꯣꯜꯂꯒ ꯕꯥꯏ ꯋꯤ ꯃꯤꯁ ꯌꯨ ꯑꯝꯇ ꯍꯟꯗꯣꯛꯍꯦ ꯊꯤꯕꯣꯡ ꯉꯥꯏꯍꯥꯛꯇ ꯆꯥꯈꯤꯒꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯍꯩꯃꯥ ꯀꯩꯗꯧꯔꯤꯕ ꯅꯣꯏꯗꯤ ꯔꯣꯖꯔꯅ ꯆꯥꯛ ꯆꯥꯏꯅꯤ ꯏꯟꯗꯣꯟ ꯁꯣꯔꯣꯛꯇ ꯆꯥꯛ ꯆꯥꯅꯕ꯭ꯔꯣ ꯂꯥꯏꯒꯤ ꯆꯥꯛꯅꯤꯅ ꯃꯄꯥꯟꯗ ꯆꯥꯕꯅꯦ ꯅꯨꯡꯁꯤꯗ ꯅꯅꯥꯎ ꯃꯉꯥꯎ ꯊꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯊꯦꯡꯀ꯭ꯌꯨ ꯏꯟꯗꯣꯟ ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥ ꯅꯧꯊꯣꯔꯛꯏ ꯅꯨꯄꯤꯗꯣ ꯉꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯣꯏꯕꯣ ꯔꯣꯀꯤꯅ ꯏꯟꯗꯣꯟ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯄꯥꯟꯗ ꯆꯥꯛ ꯆꯥꯏꯁꯤꯕꯣ ꯂꯤꯅ ꯏꯟꯗꯣꯟ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕꯤꯈꯩ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯅꯕꯅꯦ ꯑꯗ ꯏꯆꯦꯅꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯆꯥꯕ ꯏꯀꯥꯏꯌꯦꯅ ꯁꯤꯗ ꯆꯥꯕꯅꯤꯗ ꯏꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ ꯔꯣꯖꯔꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯔꯤ ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯔꯣꯖꯔꯅ ꯆꯥꯕꯗꯨ ꯎꯔꯒ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯔꯣꯖꯔꯅ ꯃꯅꯥꯎꯒꯤ ꯈꯜꯂꯒ ꯌꯨꯝꯒꯤ ꯋꯥꯡꯃꯗ ꯑꯃꯨꯛ ꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯅꯥꯎꯕꯨ ꯆꯪꯍꯜꯂꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯃꯅ ꯕꯣꯁ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯌꯨꯝ ꯈꯪꯉꯦ ꯇꯣꯝꯕ ꯍꯔꯥꯎꯅ ꯍꯥ ꯀꯩ ꯂꯝꯗꯩꯅꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗꯩꯅꯦ ꯑꯁ ꯑꯗꯨꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯅꯩ ꯇꯥꯔꯤꯅꯦ ꯕꯣꯁ ꯅꯣꯏ ꯐꯥꯗꯔꯒꯤ ꯃꯔꯨꯞ ꯄꯥꯔꯤꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯌꯨꯝꯒꯗꯤ ꯑꯗꯨꯝ ꯅꯛꯅꯔꯦ ꯍꯣ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝ ꯍꯥꯏꯗꯣ ꯂꯣꯏꯅ ꯈꯪꯂꯝꯅꯤꯅꯦ ꯑꯗꯨꯗꯤ ꯈꯪꯂꯝꯅꯤꯌꯦ ꯀꯥꯟꯗꯦꯁꯦ ꯃꯇꯝ ꯃꯥꯡꯍꯟ ꯌꯥꯗꯦ ꯅꯩꯔꯨꯁꯤ ꯂꯥꯎꯍꯦ ꯌꯦꯁ ꯕꯣꯁ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯇꯣꯝꯕꯗꯨ ꯅꯤꯁꯥ ꯑꯔꯩꯕ ꯃꯈꯩ ꯆꯥꯔꯒ ꯑꯕꯦꯝ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯥꯅ ꯂꯣꯏꯕ ꯍꯨꯏ ꯃꯔꯤꯗꯨꯒ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯇꯣ ꯑꯥꯗꯒꯤ ꯌꯨꯝꯁꯤꯅꯤ ꯇꯣꯝꯕꯅ ꯊꯣꯔꯛꯄ ꯉꯥꯏꯇꯥꯔꯦꯗꯅ ꯕꯣꯁ ꯊꯣꯔꯛꯇ꯭ꯔꯗꯤ ꯇꯣꯝꯕ ꯃꯪꯂꯒ ꯉꯁꯤ ꯊꯣꯔꯛꯇ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯊꯣꯔꯛꯀꯅꯤ ꯀꯩꯅꯣ ꯑꯕꯦꯝꯗꯤ ꯔꯣꯖꯔꯅ ꯐꯣꯟꯒ ꯇꯧꯔꯛꯇꯕꯒ ꯆꯥꯗ ꯊꯛꯇꯕꯒ ꯃꯁꯥꯗꯣ ꯁꯣꯜꯂꯕꯅꯤꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯆꯗꯦ ꯃꯦꯃꯅ 이베마 정강씨 खरा थौसे इमा दारोजरदो फोन तौरक्तबसु कुइरे नाबा फरब्रा हाइबसु खंगदे बाबादुबु ग्यान तारक्लमद्रा मनाव लेखिदबगी वाखलदा फोन तौरक्पगा कौरमलनिदा नंग नसादो हाना कनबा होतनको अदुगा इमागा चलुसे तले इमा चलुइसे मीना गांगनखिनी मेमा नुंगाइतना इमागी इबेमा इमा लोइना खंगे इमागिसु तरक नबुंगा नोय अनिदने पोक्चरिबसे इचाना तुंबा चाबा खंगदकै असुमना लेरगा इमासु वखल नुंगाइते अबेम मपीरा चेलाई फोन दो पाइरगा इकाइबा पुंबा थादोक्तुना रोजरदा कॉल तौजरई अदुबु रोजर होइदि मरुपसिंगदुगा लंपाक्ता बोल सानाबा थोकिबना फोन दो युमदा थनम्मी रिंग चलगा पाइरक्तबदुदा अमुकसु कॉल तौई अदुबु पाइबिरक्त्रबनिना अबेम हेना थवाई नुवाइजरमदे ममागी ममांगदा कप्पसुंगमदा फोन दो टेबल दा थम्मी कोना माइना तौजरक्सनिदा इचासिदे चासे थक्तो इमा कई कईनो खर लोइसिलुकिगे अबेम कैसे खुमदे लंपाक्ता सानरुरगा मरुपसिंगदुगा हलए अदुबु युमदबु हेक चंगलक्लबदि रोजर मसादो सोलम्मी
Sunitasu masado khara kangkhalai. Inama ibem halna aibu hospital da muktadi chatninge. Aikhoi chawbaga ahing chaluro. Moi badubu kari pibam da leiramgani khalubada ayamna waye. Sunita kaisu warunu. Makhoi tamunasu toina chatuna yengsili. Adai pulisingsu mikap amata thadokta kai senaribani. Nakhoi miyam se leiramdradi aikhoi gi imungse kamdauramgani. Nasado khara phagalakta ngairi ka hena khanjingano. Dasu naba pharaklabani. Sidaiti matau singsiga college chatpa yarani. Tanjaduda Roxan lai. Mama ibem halna icha tumba nene naba pharaba. Sunita na Roxan gi mamai da nalaga phare. Mama adoidi yumda chalase. Hai ngasidiba. Tamu nakoi ni nungai ne sida dum leiradoira. Noi baba do nungside ai sida leirani. Roxan na baba da haidoke. Haidok jongna Sunita no I mathang mandedagi lahalagi ko. Roxan harauna adudi lampak to bolong sanaurage. Ibem halna hai noi tamu na chaini ko yumda leijau. Tamu hoi gane sana doise daro jarna bolga cheladi ba ko kanam hun mangam ne ko. Sunita na noi daro jardi makhong na basu phatrine kona daro jarna na ba pharaga sanamina wo. Roxan di angang nina kemda su khangdabani na daro jarga nungtigi bol sanaina ngasai su sanaye. Ibem halna daro jardi makhong na basu phatri dubo. Phaingo makhong kaisu tawdengo. Yare chochong phadrang nganu yumda leiru ko. Chatkhano noi tamugi chaido kijau ko. Roxan na lupa 10 piro. Sunita na nene pigise. Ibem halna paisa lobani ne nangna laise noi baba da hayu yadra. Baba na lupa 10 khak piramodudi ngasai na chaba loikre. Sunita na sese lupa kunni. Ibem halna 10 dang pikhone. Yare lahoro. Thank you nene. Roxan harauna chatkre. Ibem halna school se chatkradi khara su phadawni. Bansinaba amuk toiba nusit mukhe kungni. Sunita na karigi bano ngasigi se inama. Tata driver ama halambaine. Ihe karam tawne aikhoi Manipur se. Ibem halna kanana kari maramgi halamni bano khangde. Yam thina halaga umangda thauri yalaga thanamena ngarangdagi irang hauribane. Yumdagi hendoktrabanina I paugase amata khangdre. Somdana Brozena Achoba Chaubana Baba Chalo Leikidraba driver do mayumda Lagani se Piruso Hoi Baba Police singsisu aigi karbardadi apan mapi aigi mi khaidi phaba ngami sigumba mi halambasidi thigatpa ngamloi thibong chawngakani aikhoi gisu yamna kanaba driver ni yam pamui nanao ni gisu paisa tharo haibani account dagi lakh ani hapikho hoi baba Chauba chatkre Prozen matha sarami karamba minai masano aigi mi hat pa horok libase phangbu phangladi lemna tharoi somda lekhitraba driver dugi lekai mi khaidi sauroduna darna phangba bandauba yamna irang kalami Tanjaduda Brozen gi machanupa ahal du dakdaga awabadu saruk yarami Press gi mi khaisa dakdaduna
ꯆꯥꯎꯕꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯨꯄꯤꯗꯨꯗ ꯄꯩꯁꯥ ꯄꯤꯕꯗꯨ ꯃꯌꯥꯝꯅꯗꯤ ꯐꯅ ꯈꯜꯂꯝꯃꯤ꯫ ꯅ꯭ꯌꯨꯁꯇꯅꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯗ꯭ꯔꯥꯏꯚꯔ ꯑꯀꯥꯁꯀꯤ ꯃꯌꯨꯝꯗ MLA ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯥꯁꯀꯤ ꯂꯣꯏꯅꯕꯤ ꯕꯦꯃꯗ ꯂꯥꯛ 2ꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯀꯥꯁꯄꯨ ꯍꯥꯠꯄꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅꯗꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯑꯀꯥꯁꯄꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯒꯤ ꯂꯨꯞ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯍꯌꯦꯡ ꯐꯥꯎꯕ ꯃꯤꯍꯥꯠꯄꯕꯨ ꯄꯨꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯕꯟ ꯃꯈꯥ ꯆꯠꯊꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯞ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯅꯤꯡꯉꯣꯝꯕꯝ ꯆꯤꯠꯇꯒꯤ ꯄꯥꯎ ꯈꯔ꯫ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯆꯔꯥ ꯍꯦꯟꯅꯅꯕ ꯑꯁꯨꯛ ꯋꯥꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯒꯥꯔꯤ ꯊꯧꯖꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯆꯧꯕ ꯂꯩꯕꯥꯛꯀꯤ ꯐꯝ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯃꯤꯍꯥꯠꯄꯕꯨ ꯄꯨꯊꯣꯛꯄꯤꯔꯣ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯣ ꯍꯥꯏꯖꯔꯤ꯫ ꯑꯃꯅ ꯑꯃꯨꯛ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯦꯛꯇ ꯍꯥꯠꯄꯁꯦ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯧꯔꯤ? ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯌꯥꯗꯕꯒꯤꯗꯃꯛ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄꯁꯤꯗꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯥꯅꯤ ꯍꯥꯏꯗꯨꯅꯤ꯫ ꯖꯤꯠꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯎ ꯂꯧꯖꯔꯤꯕ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯥꯁꯀꯤ ꯂꯩꯀꯥꯏ ꯌꯥꯏꯔꯤꯄꯣꯛꯇꯅꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯃꯤꯍꯥꯠꯄꯕꯨ ꯗꯟꯗꯤ ꯄꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄꯕꯨ ꯐꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯙꯔꯅꯥ ꯐꯝꯗꯨꯅ ꯋꯥꯀꯠꯆꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ISTV ꯅ꯭ꯌꯨꯁ ꯑꯖꯤꯠ ꯅꯤꯡꯉꯣꯝꯕꯝ꯫ ꯊꯥꯒꯠꯆꯔꯤ ꯑꯖꯤꯠ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯇꯥꯡ 2ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ICUꯗ ꯂꯩꯔꯤꯕ SP ꯔꯥꯖꯦꯟ ꯍꯧꯖꯤꯛ ꯁꯤꯖꯗ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ SIZꯒꯤ ꯇꯤꯝꯅ ꯄꯨꯔꯛꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ SP ꯔꯥꯖꯦꯟ CMꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ 2ꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯖꯦꯀꯣꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯔꯣꯖꯔꯄꯨꯅ ꯁꯣꯛꯄꯗꯒꯤ ꯃꯐꯝꯗꯨꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤꯕꯗꯒꯤ ꯀꯜꯍꯧꯔꯦ꯫ ꯃꯁꯥꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯗꯒꯤ ꯃꯅꯥꯎꯒꯤ ꯁꯣꯔꯥꯠ ꯅꯪꯅꯕ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯕꯨ SP ꯔꯥꯖꯦꯟꯗꯤ ꯍꯧꯖꯤꯛꯃꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ISTV ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯌꯨꯝꯅꯥꯝ ꯀꯃꯂꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯕ꯭ꯔꯣꯖꯦꯟ ꯇꯤꯚꯤꯗꯨ ꯃꯨꯊꯠꯂꯤ ꯋꯥꯈꯜꯗ꯫ ꯔꯥꯖꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯔꯛꯅꯔꯅꯤ꯫ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯃꯅ ꯁꯔ ꯔꯥꯖꯦꯟꯗꯨ ꯅꯈꯣꯏ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ? ꯁꯔ ꯑꯩꯈꯣꯏꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯐꯖꯅ ꯉꯥꯛ ꯁꯦꯟꯈꯤꯕꯁꯤꯗ ꯎꯄꯥꯏ ꯂꯩꯇꯦ꯫ ꯍꯩ ꯒꯙꯥꯁꯥ ꯃꯥ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨ ꯊꯤꯒꯠꯂꯨ ꯑꯗꯨꯒ ꯂꯥꯛ 10 ꯄꯤꯈꯣ꯫ ꯍꯤꯗꯥꯛꯇꯣ ꯍꯨ ꯍꯥꯞꯂꯒ ꯀꯥꯞꯈꯣ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤ ꯗꯣꯛꯇꯔꯒꯤ ꯏꯃꯨꯡꯗ ꯇꯨꯝꯅꯕ ꯍꯥꯠꯀꯅꯤ ꯇꯞ ꯇꯧꯈꯣ꯫ ꯐꯅꯤ ꯁꯔ꯫ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯔꯥꯖꯦꯟꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯃꯁꯥ ꯈꯔ ꯀꯜꯂꯛꯄꯗꯒꯤ ꯃꯔꯨꯞꯁꯤꯡꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯄꯨꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯆꯠꯈꯤꯕ ꯑꯗꯨ ꯖꯦꯀꯣꯕꯀꯤ ꯊꯋꯥꯏꯅꯗꯤ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯂꯩꯍꯟꯅꯤꯡꯗꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯃꯔꯨꯞꯁꯤꯡ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤꯅꯤ꯫ ꯔꯣꯖꯔꯁꯨ ꯅꯨꯡꯉꯥꯏ ꯖꯦꯀꯣꯕꯀꯤ ꯑꯄꯥꯝꯕ ꯈꯪꯂꯕꯅꯤꯅ ꯃꯥꯁꯨ ꯊꯧꯅꯥ ꯍꯦꯟꯅ ꯂꯩꯔꯛꯏ꯫ ꯔꯣꯖꯔ ꯀꯨꯏꯔꯕꯅꯤ ꯐꯣꯟꯒ ꯍꯟꯅ ꯌꯦꯡꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯣꯟꯗꯨ ꯌꯦꯡꯂꯨꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ꯫ ꯐꯣꯟꯁꯤꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯤꯅꯦ꯫ ꯔꯣꯖꯔ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤ꯫ ꯏꯕꯦꯝꯍꯜꯅ ꯗꯥ ꯅꯦꯅꯦ꯫ ꯏꯕꯦꯝꯍꯜ ꯆꯪꯂꯛꯏ꯫ ꯍꯌꯦꯡꯗꯤ ꯅꯦꯅꯦꯁꯨ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ ꯑꯗꯣ ꯃꯔꯛꯇ ꯂꯥꯛꯅꯤꯗ꯫ ꯍꯣꯏ ꯅꯦꯅꯦ ꯃꯃꯥꯁꯨ ꯃꯁꯥ ꯈꯔ ꯀꯜꯂꯦ ꯑꯩꯁꯨ ꯐꯔꯁꯤꯗꯤ꯫ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯅꯥꯎ ꯑꯇꯣꯝꯕꯗꯣ ꯑꯩ ꯂꯩꯇꯕꯁꯦ ꯑꯉꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ꯫ ꯅꯦꯅꯦ ꯀꯥꯏꯗꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗ ꯆꯥꯎꯔꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯃ ꯋꯥꯠꯄꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫
ꯍꯣꯏꯅꯦ ꯔꯣꯛꯁꯟꯗꯣ ꯅꯤꯅꯦ ꯌꯥꯎꯗꯕꯒꯤ ꯀꯣꯏꯆꯠ ꯆꯠꯂꯦ ꯏꯕꯥꯏꯅꯁꯨ ꯁꯥꯎꯔꯒ ꯑꯉꯥꯡꯗꯨꯗ ꯆꯩꯕꯤ ꯅꯕꯥꯏꯅ ꯁꯥꯎꯔꯤꯗꯨꯗꯤꯅꯦ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯅꯦ ꯃꯈꯣꯏꯗ ꯁꯥꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯅꯥꯎꯗ ꯇꯥꯏꯅꯖꯔꯤꯅꯦ ꯐꯔꯦ ꯐꯔꯦ ꯁꯤꯗꯩꯗꯤ ꯀꯣꯂꯦꯖꯀꯗ ꯆꯠꯅꯕ ꯍꯣꯠꯅꯔꯣꯀꯣ ꯍꯣꯏꯅꯦ ꯆꯧ ꯏꯕꯦꯝꯍꯜ ꯊꯣꯛꯈ꯭ꯔꯦ ꯔꯣꯖꯔ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛ ꯆꯥꯔꯖ ꯇꯧꯔꯒ ꯑꯣꯟ ꯇꯧꯏ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯗꯥ ꯑꯩ ꯅꯣꯡꯃ ꯗꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯃꯃꯥꯒ ꯂꯥꯛꯑꯦ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯒꯤ MLA ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩꯗꯤ ꯅꯨꯄꯥꯗꯣ MLAꯒꯤ ꯃꯆꯥꯅꯤꯁꯨ ꯈꯪꯗꯦ ꯑꯩ ꯉꯔꯥꯡ ꯀꯣꯂꯦꯖ ꯆꯠꯄꯗ ꯊꯦꯡꯅꯩꯌꯦ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯗꯗꯥ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯔꯣꯖꯔ ꯗꯥꯅꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨꯁꯨ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯀꯣꯂꯦꯖ ꯆꯠꯇꯧꯁꯨ ꯇꯜꯂꯦ ꯗꯗꯥ ꯅꯥꯕ ꯐꯔꯣ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯗꯗꯥꯅ ꯑꯗꯨꯝꯅ ꯋꯥꯗꯨꯅ ꯂꯩꯕꯗꯣ ꯃꯤꯁ ꯌꯨ ꯗꯥ ꯔꯣꯖꯔ ꯃꯦꯁꯦꯖꯇꯨ ꯄꯥꯕ ꯂꯣꯏꯔꯒ ꯗꯥ ꯇꯣꯝꯕ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯣꯖꯔ ꯃꯍꯥꯛꯀꯤ ꯕꯥꯏꯛꯀꯤ ꯁꯣꯗꯨ ꯄꯨꯔꯒ ꯀꯨꯝꯊꯔꯛꯏ ꯁꯨꯅꯤꯇꯥꯅ ꯗꯥ ꯃꯃꯥ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯒꯦ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯈꯣꯀꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ ꯂꯥꯎ ꯍꯣꯏ ꯏꯃꯥ ꯔꯣꯖꯔ ꯃꯃꯥꯅ ꯃꯅꯝ ꯅꯝꯕꯤꯔꯒ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯒ ꯊꯧꯔꯛꯏ ꯖꯦꯀꯣꯕꯅ ꯀꯥꯏꯗꯅꯣ ꯗꯣꯟ ꯑꯕꯦꯝ ꯍꯣꯏ ꯆꯠꯂꯨꯁꯦ ꯗꯥ ꯇꯣꯝꯕꯅ ꯑꯕꯦꯝꯗ ꯀꯔꯟ ꯇꯥꯔꯛꯄ ꯃꯥꯜꯂꯦ ꯉꯥꯏꯈꯣ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄꯥꯕꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ꯭ꯔꯣ ꯇꯥꯗꯦ ꯕꯥꯆꯧꯅ ꯄꯥꯕꯨꯡ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯈ꯭ꯔꯦ ꯔꯣꯖꯔ ꯉꯛꯅ ꯀꯔꯤ ꯖꯦꯀꯣꯕ ꯁꯠ ꯂꯥꯎꯅ ꯊꯋꯥꯏꯗꯨ ꯆꯪꯈꯤ ꯑꯗꯨꯒ SI ꯖꯦꯠ ꯍꯣꯏꯗ ꯂꯥꯛꯏ ꯖꯤꯠꯅ ꯔꯣꯖꯔꯅ ꯑꯪꯀꯜ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯀꯩ ꯄꯥꯎꯅꯣ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯇ ꯄꯣꯏꯖꯟ ꯍꯥꯞꯄꯣ ꯍꯥꯏꯗꯅ ꯄ꯭ꯂꯥꯟ ꯁꯤꯟꯈ꯭ꯔꯦ ꯗꯣꯛꯇꯔꯗꯨꯗꯁꯨ ꯇꯞ ꯇꯧꯀꯣ 10 ꯂꯥꯛ ꯄꯤꯈꯣ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯃꯤꯁꯛꯇꯨꯗꯤ ꯇꯥꯛꯂꯔꯣꯏꯒꯦ ꯑꯪꯀꯜ ꯕꯥꯆꯧ ꯕ꯭ꯔꯣꯖꯦꯟ ꯍꯣꯏꯗ ꯑꯩꯒ ꯃꯤ ꯊꯝꯃꯦ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯍꯣꯏ ꯑꯪꯀꯜ ꯃꯦꯗꯥꯝꯗꯤ ꯈꯔ ꯀꯜꯂꯕ꯭ꯔꯥ ꯃꯃꯥꯁꯨ ꯈꯔ ꯀꯜꯂꯦ ꯐꯔꯦ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯌꯣ ꯃꯦꯗꯥꯝꯗꯣ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨ ꯍꯣꯏ ꯑꯪꯀꯜ ꯖꯤꯠꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ ꯔꯣꯖꯔ ꯑꯕꯦꯝ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ ꯋꯥꯔꯛꯇꯕ ꯃꯆꯥ ꯇꯣꯝꯕꯗꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯑꯕꯦꯝ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯦꯝꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯀꯣꯂꯦꯖ ꯆꯠꯇꯕ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯣꯝꯕꯗꯨ ꯍꯩꯅꯗꯕꯒꯤ ꯆꯠꯇꯕꯅꯤ ꯔꯣꯖꯔꯅ ꯂꯥꯛꯄꯗ ꯇꯣꯝꯕꯗꯨ ꯎꯔꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯕꯥꯏꯛꯇꯨ ꯈꯥꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯇꯞꯅ ꯕꯣꯁ ꯔꯣꯖꯔ ꯇꯣꯝꯕ ꯁꯠ ꯌꯦꯡꯂꯛꯏ ꯑꯣꯏ ꯍꯦꯔꯣ ꯅꯥꯕ ꯐꯔꯕꯣ ꯍꯦꯔꯣꯅꯕꯨ ꯀꯨꯏꯅ ꯅꯥꯏ ꯍꯥꯏꯕ꯭ꯔꯣ ꯀꯩ ꯂꯩꯔꯒꯦ ꯏꯇꯨ ꯂꯩꯌꯦ ꯎꯅꯗꯣꯏꯔꯥꯕ ꯔꯣꯖꯔ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯑꯕꯦꯝꯗ ꯀꯣꯜ ꯇꯧꯔꯛꯏ ꯊꯥꯖꯗꯅ ꯔꯣꯖꯔꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯑꯕꯦꯝ ꯍꯔꯥꯎꯖꯩ ꯃꯄꯤ ꯔꯥꯁꯨ ꯆꯦꯜꯂꯤ ꯗꯥ ꯔꯣꯖꯔ ꯅꯨꯡꯁꯤꯕꯤ ꯑꯝꯇ ꯊꯣꯔꯛꯑꯣ ꯅꯣꯏ ꯀ꯭ꯂꯕ ꯂꯣꯝꯗ ꯑꯌꯥ ꯂꯥꯛꯏꯔꯣ ꯍꯣꯏ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯕꯦꯝ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯨꯡꯉꯥꯏꯇꯅ ꯗꯥ ꯑꯩ ꯈꯪꯉꯦ ꯗꯥꯅ ꯖꯦꯀꯣꯕꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯕꯦꯝ ꯀꯞꯊꯣꯔꯛꯏ ꯔꯣꯖꯔꯅ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯗꯗꯥꯅ ꯑꯗꯨꯝꯅ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯕꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯍꯩ ꯃꯁꯤꯗꯤꯕ ꯊꯣꯔꯛꯑꯣꯀꯣ ꯀꯨꯏꯔꯦ ꯎꯗꯕꯁꯨ ꯑꯝꯇ ꯎꯖꯒꯦꯕ ꯑꯕꯦꯝ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯍꯣꯏ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯕꯦꯝ ꯏꯆꯝ ꯆꯝꯅ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯀꯩꯝꯇ ꯀꯦꯗꯈꯩ ꯊꯣꯛꯂꯛꯏ
ꯇꯣꯡꯕꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯅꯇꯨꯁꯤꯒ ꯂꯩꯔꯩꯕꯥꯛꯇ ꯊꯥꯕꯤꯈꯤꯕ ꯇꯥꯔꯦꯗꯅ ꯁꯥꯂꯥ ꯊꯣꯝꯗꯠꯀꯦ ꯈꯪꯅꯤꯕ ꯑꯕꯦꯝ ꯂꯨꯛꯊꯔꯒ ꯂꯥꯛꯏ ꯀꯨꯏꯅ ꯎꯔꯨꯗꯕꯅ ꯌꯦꯡꯕꯁꯨ ꯉꯝꯖꯗꯦ ꯔꯣꯖꯔꯗꯤ ꯑꯕꯦꯝꯗ ꯃꯃꯤꯠꯇꯨ ꯀꯨꯞꯊꯈ ꯌꯦꯡꯉꯤ ꯐꯖꯕꯅꯁꯨ ꯂꯣꯏꯔꯦ ꯏꯇꯨꯁꯦ ꯑꯇꯣꯞꯄ ꯅꯨꯡꯁꯥꯒꯤ ꯈꯌꯥꯇ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯉꯁꯤꯗꯤ ꯆꯦꯟꯊꯣꯛꯑꯒꯦ ꯏꯇꯨꯁꯦ ꯑꯕꯦꯝ ꯑꯣꯏꯅꯅ ꯑꯁ ꯗꯥ ꯀꯩꯅꯣꯕ